ꯑꯩꯗꯤ ꯑꯃꯔꯣꯝꯗ BJP ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦꯅ ꯂꯧꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯒꯤꯅꯣꯗ BJP ꯈꯤꯇꯪ ꯑꯣꯏꯗ꯭ꯔꯒꯗꯤ ꯌꯥꯔꯦꯅ ꯂꯧꯏ ꯕꯤꯀꯣꯁ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯔꯥꯏꯠ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯇꯦꯝꯁꯤꯡꯅꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯁꯤꯠ ꯊꯧꯑꯣꯏꯗ꯭ꯔꯤꯕꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅꯤ ꯁꯦꯟꯇꯔꯗ ꯃꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯖꯕ ꯃꯃꯤꯡ ꯃꯌꯥꯝ ꯑꯃꯗ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯕ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯤ ꯔꯤꯖꯅꯦꯜꯗꯩ ꯊꯣꯛꯀꯅꯤꯅ ꯇꯧꯕ ꯑꯗꯨꯝ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯐꯅꯌꯥꯝꯅ sometimes party du nungsidaba taragasu except BJP bu natragadi haitareko youth to do enough empowerment focus piraga example ni haijai se tungi mangi nate ayama mahesi aina tatna dumai maming se lowe yama mahesi thabak tawe amagi natana ma hauji alliance lei madu understandable being an RPI mo alliance lei chumme tawbadabu ma su being an alliance leina Manipur nungside natraga ma BJP sarkar pura saugatlaga lei haibadudi aisu yajaningde kaigino da ma youth amoina ma gi topam mathau Manipur gi kari kholau sige kamai tau sige haibse ma indaba nate ai party across the party line ai position jarake yamba popular si ma ngamgera ngamoira magi ngamjaba capacity da ma hanadagi ju hauna Manipur gi damakta adudagi youth amagi voice amoina ma adum ngangnan lai example nei ni chum pijai se ai yamba adum yambang kimje koi akhone khangjarak padagi adum Manipur gi voice adagi tongan ba platform yam da yam na ngasi ba adum ngangaga lai ko adagi cutting across party line Democratic People's Front ta hojik ai adum maming maktei lokhacha roige tawbadabu yamna powerful oiba youth ki voice adum yauri masi hayeng kendra gi mayamna mikhal lakpa matamda ai phanayamna masigi party si piroi gi khanbane tawbadabu naha haiba naha jathok pumtamda party line cut tawbirakanda hai tare across the party line cut tawbirakanda naha thagataba yade haiba sigi voice ma lagadi and again coming to jana hojik hai matamda party ki line si kitang sideline tawbirakanda Miriap tholakadurba afaba miriap to ina khanmu mathau tai hai taragadi kuna regional party amu aduga anubo party ma sembagi mathau ta kadoribra party gi darkar laibasina karino aduga miriap ka party ga sikana ne hena lungna logani adoridi khoi tonga party ma amai khona form tawba aduga hanagi leiba party sing siga aduga nauna tholakadurba miriap sing sigi karambada parja gi vote pifam se vote lepi kadoribra ma jori aduga huju Manipur gi leiba issue asi thengnana ba penadaba mayam ama lairimi maraksida khoi hujuji paliba laingak sida yaurba mioi sing mihut sing sina fattabagi oigadoribra natraka party dugi ona fattabani haina lawgadoribra kamai yingbe ai badum no khitang clear in thamjage akhoi hojik tajaba pauni ko akhoi gi hojik BJP da leibiriba even sitting MLA adagi ex MLA which contested from the seat of BJP dagi di thengnagiba mai di paudaba madu example ni hojik अखोई हौजिक लाइब रीजनल पार्टी सिंगसिदा लेपचगे नत्रगा लेपके हाइबगी अप्रोच लाई हाइबजे अखोई जुदुम ताजे मयामना दुदमु अखोई रीजनल पार्टी नुंगसिजैने ना हाना BJP की एक्स अमा ओइना कैंडिडेट द थेंगनाबा BJP की काउद्रबा MLA अमा नत्रगा हौजिजि प्रेजेंट द पालेबा MLA अमबु रीजनल पार्टी नुंगसि हाइदना अमु अखोई रीजनल ओइरगदी होंगबा चावबा तोंबा ओइरसु अखोई मा हाना फन्याम BJP द लेंगाइ द सोइग्रसु अखोई मा रीजनल पार्टी द लादी मा सपोर्ट तौनी हाइरगदी प्रजासु यामना सोइबो ओइदोइनी aduna masisu hojik regional party singna phajana stand ama lobiraga existing da leiriba hojik ki present MLA bu oigera hana BJP te bu thengna gi ba oigera masi singsi loksin bidaba haina stand ama lobana madu yam chumba khongthang oigane na khale fresh mandate ta haiba tare ko adagi akhoi sum taja hopauni ko even Congress ki momentum je hojik Oja Bimol ki akhoi ki 2024 ki election dagi oja akhoi ki mot hai tare oja na su party bu chingkhat pi ba party na su oja bu chingkhat pi ba punna ani sigi oiba cooperated kahani effort ama tawrakan da handak si matam kuina khoina udraba praja gi shakti je oja su matik chaba plus BJP su kanna yaraktaba adugumbagi matam du da oja na yam chawba margin amada akhoi ki MP election da mai pakpagi khoi gi dum result atum ugrisini ko masi amarom da hai targadi aina thamjaramba observation dune yama bangkim ju yaure matamda khoi gi ojabe mol se tholakani sukang khangdaba matam amakhak hai tare MP election yorom dai sida ma lei matamdu da candidate se khoina khangbada yamba mahesh siga adagi yamung kaiku ne adagi
कांग्रेस की साइड दी अखोइन सुम ताबदा मी से दुम लैदी लैरे थोकपदी थोकनी हायरगा याम हेना अखोइगी मयामना ngangnaba mi se yaw dabde hai tare public discussion se de handakti BJP ga even Mahesh ka thengnar ni na pau se sum cha sum ta gi hai tare ko tari ngai chayak se da koi ojabe mo tholak padagi mayam su matam du di wakhan pachana khanba ngama ni na phare hojik mayam na social media da koi congress su khire BJP su khire phanam hair ga su ojana matik chaba heman gi mana maram or kanda ojana congress ta lakpa matam da phare oja su matik chaba adu kanda akoi congress party su फनेयामना नुंगाइतब लेरमगसु अखोय कांग्रेस ता फजना सौगत मिनरका हंतक्ति मणिपुर गी अमतंगी वॉइस अमती कनो तौसे हाबदो प्रजा गी थाजबदो आई अमरोमददी ओजाना फजना दुम फुलफिल तौगीना दुम लौजैब कटिंग क्रॉस पार्टी लाइन हाइतारे को अदुदना हौजी हौजी जे कोइन ताजा पावनी इवन बीजेपी दा लेपा एमएलए सिंगसी एक्स एमएलए सिंगसी कांग्रेस ता चंगनी हाइदना हौजी कन्ना लोवी तौवी हाइबे पाउसु कोइ तादब नते अदो इतारगदी ngасai ओजागी मतमदा लैगिबा कांग्रेस पार्टी दा लैबा थाजबा हाइगद्रा मयामना voice ama soina porakani na khalla kana tawgiba thajaba chamana thajaba si handaki 2027 gi election sida praja mayam na karigumba pirakpa matamda congress party da pirakpa matamda karigumba congress party na hanagi leibiram ba existing mi gi kagi da BJP gi MLA natraga even haju sitting da leiba singsi congress party da pushin biba taragadi mayam toy haina ba sidi koi loi tar le pone same wine in two new bottles hai tare ko yudi chap mana badu ka bottle tang tongan bagi potudi madudi yari gai khone su thaja jabada congress party na su madu tawro oina khalle aduga plus tayam ta soi ba habadi puning da pen da ba nungai thaba me am for ga leading sirak sida hoju jilengak sing lokhot libu khongtang sing sigam mari lena nai khoi hanage ex cm na phondo khiba hanagi matam sang na manipur rul tobiram ba dugum cm na phondo li wafam si hoji manipur gi issue sing sida maroi ba thodang loriba Rohan kamai yeng be khoi gi hanagi former cm na phondo li wafam sing si hoi aham mukta dai notice window bo ai kokno na kuramjari viewers kodima duga election meriba panelist kodima pujai kai kumna ba uchari taseng bagi di jamanja hojiki khoi gi sanction center na siki terrorism gi access sanction phau tawrabra haibagi headline la ise taseng bagi di khoi former cm na matam da chahi 35 pairingai matam da the way how he dealt with our terrorism in Manipur hai tare ko yamna su aggressive oi ba matang adagi oi handana to ba matang amurom da haraga subchin jarakanda yade masi niyom gi wangbadani natraga masi noina su panghen henjilak pa yaroi haibagi pot ama adagi khoi I masem marak to understanding ama phajana lain halakanda situation je yamna phajana control tawbirakanda akhoi haji akhoi jana thambi ramiba phajana situation je control tor matung da Manipur da town khoi chau thorok pagi adagi tongan factor me ama thambigri se akhoi former siang gi matam da di ugi hai tare aduga so far congress and BJP ani yang matam da congress ki tauba ngamba haigadra congress na phajana the way how they tackle the situation je in the past regime of akhoi gi former CM koi honorable XM gi Ibobi matam da koi phajana dum uba phangi masi even akhoi angang oina su yam phajana observe ta uja hawi kai no matam da ya de haibadu mati khangan gi ba haiba tare ni ko aduga masi yamna hena so khoina yamna notorious oina so tauba yaro haiba pot amadi adum khangan gi tare in the same context hojik Jammu and Kashmir da operation sindur tawre Pulwama attack ki matang da operation phajab tawre anything related with Pakistan na hojik Kashmir da any lakpa attack natraga akhoi gi northern India and western India da lakpa attack sing se akhoi honorable Prime Minister Narendra Modi na despite of anything else yam thun na step lokhat pa Prime Minister amagi manung da masu amane yes kainoma anything related with casualty of civilians and anything si Pulwama bu oigera operation sindur bu oigera si yam thuna action pan bada prithvi me amna akhoi gi Prime Minister se dum ngangnari ne even ajiti film na bawa mami taraktana akhoi gi honorable Prime Minister sina terrorist haiba terrorist si kamaina handle toge mana kayamuk yamna akhoi gi strategy ya lakanda masi amom tang oina lokthage ga je film da bawa taraktana hojik tongan na akhoi gi kakching dagi koi yambam na su
Durandar gi matang bau ngangri tuni Durandar ji di mayam na yam thagat pire do Manipur matang de tang ngangbi de se Prime Minister Honorable Prime Minister ji film na bau thola abane ba kari role lo adagi koi gi respected sir Ajay Doval na ga lawri ba thadari ba kok mayam se ga har ga di tasinjarak toi point je hajik Manipur da toi ba koi gi situation khara trong laupi ki jiri ki ade even koi gi naga gi chil now sing phajing e pochini yam na pick ba factor amakhak ni haija boi wani da adubu sigi shumaina factor macha macha sida ngasi bawda chahi asuk yam sangna chahi ahumgi tongana khoi mete ko ki gem leire hojik naga gi da su lakpa matam sida pura mere spectator ama oina karimta response pi daba adagi hojik akhoi sida leiba agency mayam sidi jamancha moi di order in ba khatani nothing cannot be done without the order of home ministry ki makada kem toya ponti asida khoina sauri sing sidi amarom da puppet ngatane third party ngatani moidi moidi tawfam thokpa mathau ni na hayeng phajana hangurasu aduni khumaka doisi adubu sida phanayam action paning hai taragasu home ministry ki taraf tagi order ama laaga phajana madu mere instruction ama pirak trikai di tawbu sumam moitene ado moju khangamani kadawbaidi khangaroi because with the potential of how Mr. Narendra Modi khoi prime minister na migi Jammu and Kashmir ga trek tori mong international border to the karino na sangmanga mudraba mafam mayam du da spy thajin na agent thajin na tawraga handle tori ba situation mong du da di akhoi Manipur ki factors di sum ta yam pick pa factor machane masida hauji khoi union government na khoi di yengbiri ba mityeng as a whole union government ni yengbiri ba mi despite of party khoi di party yeng aru ke si matang ji union government na khoi di yengbiri mityeng adagi maru ina hojik lai ba pali balenga hai batare BJP ki sarkar honorable prime minister and honorable khoi home minister ni yengbiri ba mityeng si kamai to ba mi yeng no khoi sibu pura outcast India da sungtin tindraba state ama oina yengbira ba zala akhoi se natraga second question da khoi lak toi se akhoi gi lenga liba legislator singchina marin yaumandra bagi masi akoina ngangning ba tawning ba mong da dum tawraga moisi akoina dum hai ba mong da smoi dum tapthag jani hai bagi madugi usit an ba pot ama union government lai ra ba ja la hai si ayam toi toi hangje because same situation sigum ba yamna lu ba tan from the Jammu and Kashmir da akoina looking back to the history of Jammu and Kashmir yeng matamda matamama akoi gi opposition and plus government pulap manner kanda akoi article 370 si tauba yadam tangda even opposition ga akoi gi ruling government ga matamdu da punchila kanda punna Kashmir Jammu and Kashmir gi damak ta thengna ba lanpham gai je akoi ure ba tagre akoi pagre ado hauji akoi gi Manipur sida hingbagi haksi mathok maram khangdra ba sananing ba mongda sanadana toraba matam sida akhoi gi pura biggest question di kai lake kanda akhoi gi lenga iba sing sina oja marin ji sing na panmandrabadagi ngangdaba mayam si ngangdaba dai di hangdaba mayam si hangdaba dai pressure pi ba ya gadaba mayam si pi dabadagi akhoi si pura phagi daba punsi maren amda hinga abrai si akhoi si yam toi na hangje hai tare masidi nothing personal with akhoi gi hojik leibi ba keno sing sigi former CM bu oigera ama bu oigera khoi hojik pali ba honorable CM ji bu oigera sida nothing personal gi wana chade tawbada bu yade habai khangan bai pochi mamang da khoi angang oiring matam da sidi favoritism gi wana te akhoi saribo bigi matam da yam uba phangre center na pirakpa instruction hai batare madu state ki decorum aduga by virtue state ki law and order ai tanaram dana tawi ai CM amoina tanaram dana tawi hai dana mukthatna badagi matamamda tawba yaba mayam ama center na tapirakpa instruction mayam ma tawgi dabagi adai khoina ngasai haijagi ba yade hai ba pot ama sidi yaroi na khang level ama pi gi badagi tarok tabagi mami ma su ko myam ama ugre auna aina first round si lotion jab da lakchaning is sanction mak tawdragasu hauji ki lairi ba situation jena center na kumai ji jum yengna hai batare ko yengna sungtho thoi dana masi lotion grajani na khanto obra natraga kanamtana masi yamna lingna ngangakadaba mi si amta leitabadagi akhoina tongning momongda dum handle tawrasi moi masem su lingjen manaro oi natraga leiba lengak pasing sisu akhoina khara topa tongan ba kai no khara haijil laganda dum ngangbada dum moi si pangya yarga da time ni example ni mapalongi state ki ai context ani kitang pujarke si Maharashtra da thom bo yune si besana na kai mongda react torokani
adagi shi masi kaino da Tamil Nadu da hanagi khoi Madam Jayalalitha naga lairingai matamgi da thone sigumba incident je Tamil Nadu da Jayalalitha dan kamaina react torokani adagi si mafamdugi mi dugi gut saibamju sangneba yade haibadu ngasai chinda khatang khoi maitai nongsani akhoi di Manipur imana yai phare na khak lauraga tokthorokpadana action ji kem palakta mongda toragadi akhoi earnest request as a citizen amoina haiba tare also coming to the political realm aina akhoi legislature singda appeal tawjaning mase hoi masida opposition kenogi ruling gi wale jadre masi kitang khoi legislator singna another level amada katang extreme moiba mong amada pukhat pira kan masi present tawbiragadi soidana central lengang su soidana pakhumamadi soidana pifam tho ina khalle aduga masi gi tawba protest mong si atop state ki leiba legislator singna center da la ga even parliament da aggressive oina protest tawrambagi history bhawa mayam am leirabani masigumba kharadi akhoi bu ngapi senbiriba akhoi gi mapi mapa oiba sina ketang lakpiraga masi tawbiragadi lebak mayam na hena pen gani du adom da leiriba pen da banungai taw mayam do kharadam oirabasu kokani haibasim tang ai ahan round oina thamjage thank you namunjai mathan sirjana hainariba sei Manipur da leiriba miyam gi thamoida hauju Manipur da leiriba Manipur da Sanctioned leirakraba political party sing koi muruina khwaidagi chawba singda BJP amadi Congress asi national party ni makoi se sengi mamai maning mamangum bani misam miyamna makoi ani sida thajaba thamba aduga miyamna Congress na hena thabak torakani hana khanaba aduga BJP ne na thabak torakani hana khanabadu haujimakti madugi wangmada tongan regional party amagi wakhalon Manipur gi leiriba फिवम से सोल्यूशन पुरकना होना रीजनल पार्टी तंगाई फदबा लेरे हाबन सिंग वाफम फोंदोन हाब तारे वाफम सिदे मणिपुरी अमोयना नहा मोन कमाय यिंग बे being youth handak to say ai koi dana dum koi moyang election thengna gani haibsi matum ai lauthok sage basu leire after thoughtful consideration social media da su hojik se comment je yam lai aingon su ko yam lai yaina durisi nunga yirungani adagi kihalakpa adagi tholaktanaba hai tare ko party gi university ai kyabu khanjeludre ada akhoi gi hojik Manipur gi kendra loimaktagi thokpi re iba youth myam haiba tare akhoi gi si jointly youth myam gi voice oina chache habni kanagumba youth khara adum Congress party bu phajana nungsi jaraga adum Congress party ri thokchara khaba myam yaurkani regionalism pamjaba kangu regional party re gi dum tholak ke haiba yaugani adagi hojik Manipur da su regional party hairaga koi Democratic People's Front leire maming adum lokachage akoi MPP hanaki one of the oldest MPP dum leire adagi NPP sisu hojik dum coalition da chatlibani moisu dum national party haijawani regionalism gi vibe ne hena dum moisu wangaga dum lei adagi NPP manung da hojik keno akoi gi handakta tholakraba NPP tera lai akoi gi hanagi former akoi gi deputy CM Sarjoy Kumar na chingbiraga tauba amaga adagi tongan ba top regionalism gi dum vibe le mayam na hojik yam ngangna biriba regionalism gi vibe regional high si sumaina Manipur pikraba state sida regional party taret tagi na nipan bhaw sina handaki 2027 gi mikhal sida thengnani na thola agadi madu yamna lanba akhoi Manipur maitai macha sing aduga plus regionalism bu pamba akhoi kangu oina madu yam lanba phirep oigane na khalle amaromda akhoina matau tambada phabada matau tamba yabasi handak Tripura gi akoi gi ningthau adagi akoi gi Konrad Sangma honorable Konrad Sangma moina akoi gi north east sida tongan ba moina momentum ama sagat na ba tawi kena matamda north east la riba party me amje pulap punchil laga akoi gi entity ama khak oi halagadi akoi hawjik Union government na north east ta yengiba haithiba meeting natraga hanthaba meeting se kharadang oirabasu masina joint voice oiragadi madu thengnaba ngamgani haiba thajabaga loinana Shillong dagi koi gi Meghalaya dagi Konrad Sangma adagi Tripura gi Ningthau adagi koi even Manipur dagi koi Ujabada koi gi koi Pabung Megan adagi koi gi Ahemo Chandra moi myam tauraganda pura koi gi mayam gi entity ma sagan na bahot nei hai tare ko masigi pot se chapmana na akoi gi Manipur na jingna regionalism na traga youth ki voice hai se sumaina koi political party Manipur supik kraba valley gi koi constitution koi constituency ni phule ji manung jida regional party da taret ni pan thokchala gadi mayam na sagat
केना खल्लिबा अखोगी मोमेंटम नत्र मैम सागत के खल्लिबा वॉइस से अखोई पुखटपा ngam हाइदना आइदि दुमाइना थमजगे अदुगा आइनसु माय बेस्ट विशेस अखोगी यूथ के थोपिरेबा कैंडिडेट सिंगदा आइना हाइजनिंग बाय तारे को आइगी पर्सनल मोड ने हाय तारे आइदि अमरोमदा बीजेपी ओइद्रगदी दुम यारे न लौई हौजिकी ओइनदी कइगिनोदा बीजेपी खतंग ओइद्रगदी यारे लौई बिकॉज अखोइदा हौजिक याम तीना अखोइगी हिंगबगी राइट नत्रगा अखोइबु यामना टेमसिंगनरगा अखोइदा अदुकिमतिक उसित थवोइद्रिबजे अमरोमदा हायगा पालिबा लेंगाक्सनि सेंटरदा मदुना हौजिक अइना ताजाबा ममिंग म्यामदा कांग्रेस तेगी दुम थोकनी हेना तौबा यूथ म्याम दुम यावरी रीजनल दे थोकनी ना तौबा दुम यूथ म्याम यावरी ना अखोइगी आइगी ओबा सजेशन हाय तारगदी मियामना मिहुत खन्म मतमदा फनयामना समटाइम्स पार्टी दु नुंगसिदबा तारगसु एक्सेप्ट बीजेपी बु नत्रगदी हाय तारेको यूथ टू दो ओइना एम्पावरमेंट फोकस पिरगा एग्जांपल ने हाइजे से तुंगी मांगी नते अयामा महेश अइना तत्तना दुमाय ममिंग से लवे यामा महेशी थबक तौवे अमगी नतना मा हौजिक अलायंस लay मदु अंडरस्टैंडेबल बीइंग एन आरपीआई मोय अलायंस लay चुम्मे तौबदबु मासु बीइंग एन अलायंस लेना मणिपुर नुंगसिदे नत्रगा मा बीजेपी सरकार पूरा सौगत लय हाइबदुदी आइसु याजनिंगदे कइगिनोदा मा यूथ अमोइना मागिसु तोपम मथौ मणिपुर की करी खोलाव लाउसिगे कमाई तौसिगे हाइबसे मा इंदब नते आई पार्टी अक्रॉस द पार्टी लाइन आई पोषण जरके याम पॉपुलर से मा ngamgera ngamoira magi ngamjaba capacity da ma hanadagi ju hauna manipur gi damakta adudagi youth amagi voice amoina ma adum ngangnan lai example nei ni chum pije se ai yamba adum yambang kim je koi akhoi ne khangjarak padagi adum manipur gi voice adagi tongan ba platform yam da yam na ngasi ba adum ngangaga lai ko adagi cutting across party line democratic people's front ta hojik ai adum maming makte lokhacha roge tawbadabu यामना पावरफुल ओइबा यूथ की वॉइस अदुम यावरिबा मसी हयें केंद्र की मयामना मिखल लाप मतमदा आई फनयामना मसीगी पार्टी से पीरोइगी खनबने तौबदबु नहा हाइबा नहा जथोक मतमदा पार्टी लाइन कट तौबिरकांदा हाइतारे क्रॉस द पार्टी लाइन कट तौबिरकांदा नहा थगतबा यादे हाइबा सिगी वॉइस मा लागदी एंड again coming to जानो जी हाय मतमदा पार्टी की लाइन से कितंग साइडलाइन तौबिरकांदा मिरेप थोलकदुरबा अफबा मिरेप तो होइना खन्म मथौ ताय हाय तारगदी कोन रीजनल पार्टी अमु अदुगा अनोबो पार्टी म सेमबगी मथौ ताय कदौरिब्रा पार्टी की दरकार लैबसने करिनो अदुगा मिरेप का पार्टी का सिकना ने लुमना लौगनी अदोरगदी खुई तोंगान पार्टी मयाम खोना फॉर्म तौबा अदुगा हानगे लैबा पार्टी सिंगसिगा अदुगा नौना थोलकदुरबा मिरेप सिंगसिगी करमबदा प्रजा की वोट पीफम से वोट लेपीगदौरिबा अमसु ओरि अदुगा हुजु मणिपुर की लैरबा इशू असि थेंगनबा पेनदबा मयाम अमा लैरिमि मरकसिदा खोगी हुजु पालिबा लैंगाकसिदा यावरबा मियोइसिंग मिहुतसिंगसिना फत्तबगी ओइगदौरिब्रा नत्रका पार्टी दुगी ओना फत्तबनी हाने लौगदौरिबा कमाय यिंगबे ए बदुम नुखतंग क्लियर ओइन थमजगे अखोय हुजिक ताजाबा पाउनिको अखोयगी हुजु बीजेपी दा लैबिरिबा इवन सिटिंग एमएलए adagi ex MLA which contested from the seat of BJP dagi di thengnagiba mai di paudaba madu example ni hojik akhoi gi hojik la iba regional party sing sida lepcha ge natraga lep ke haibagi approach la ai je khoi judum taje mayam na dudamu akhoi di regional party nungsi jaine na hana BJP gi ex ama oina candidate da thengna ba BJP gi kaudraba MLA ama natraga hauji present da paleba MLA amabu regional party nungsi haidana amu akhoi di regional oiraga di hongba chawba tomba oirsu akhoi di ma hana phanam BJP da lengai da soigrasu akhoi di ma regional party da ladi ma support tawni hairaga di praja su yamna soibu oidoini aduna masisu hojek regional party singna phajana stand ama lobiraga existing da leiriba hojek ki present MLA bu oigera hana BJP te bu thengna gi ba oigera masi singsi loksin bidaba haina stand ama lobana madu yam chumba khongthang oigane na khale fresh mandate ta haiba tare ko adagi akhoi sum taja hopauni ko even congress ki momentum je hojek ओजा बिमोल की अखोगी 2024 की इलेक्शन दगी ओजा अखोगी मोत हाय तारे ओजा नसु पार्टी बु चिंखपिबा पार्टी नसु ओजा बु चिंखपिबा पुन्ना अनि सिगी ओइबा कोऑपरेटेड कहनी इफोर्ट अमा तौरकान द हंदकसी मतम कुइना खोइना उद्रबा प्रजा की शक्ति से ओजा सु मतिक चाबा प्लस बीजेपी सु कन्ना यारक्तबा दुगुंबगी मतमदुदा ओजाना याम चौबा मार्जिन अमदा अखोगी एमपी इलेक्शन द माय पाकपगी अखोगी तुम रिजल्ट अतुम उग्रिसिनी को मसी अमरोम द हाई तारगदी
ꯑꯩꯅ ꯊꯝꯖꯔꯝꯕ ꯑꯣꯕꯖꯔꯕꯦꯁꯟꯗꯨꯅꯦ ꯑꯌꯥꯝꯕ ꯕꯪꯀꯤꯝꯁꯨ ꯌꯥꯎꯔꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜꯁꯦ ꯊꯣꯛꯂꯛꯀꯅꯤ ꯁꯨꯈꯪ ꯈꯪꯗꯕ ꯃꯇꯝ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ MP ꯏꯂꯦꯛꯁꯟ ꯌꯧꯔꯝꯗꯥꯏꯁꯤꯗ ꯑꯃ ꯂꯩ ꯃꯇꯝꯗꯨꯗ ꯀꯦꯟꯗꯤꯗꯦꯠꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯏꯌꯥꯝꯕ ꯃꯍꯦꯁꯁꯤꯒ ꯑꯗꯒꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯅꯦ ꯑꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯥꯏꯠꯇꯩꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯃꯤꯁꯦ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯔꯦ ꯊꯣꯛꯄꯗꯤ ꯊꯣꯛꯑꯅꯤ ꯍꯥꯏꯔꯒ ꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯃꯤꯁꯦ ꯌꯥꯎꯗꯕꯗꯤ ꯍꯥꯏꯇꯥꯔꯦ ꯄꯕ꯭ꯂꯤꯛ ꯗꯤꯁꯀꯁꯟꯁꯤꯗ ꯍꯟꯗꯛꯇꯤ BJPꯒ ꯏꯚꯟ ꯃꯍꯦꯁꯀ ꯊꯦꯡꯅꯔꯅꯤꯅ ꯄꯥꯎꯁꯦ ꯁꯨꯝ ꯖꯥꯠ ꯁꯨꯝ ꯇꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯃꯣꯜ ꯊꯣꯛꯂꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯃꯇꯝꯗꯨꯗꯗꯤ ꯋꯥꯈꯜ ꯐꯖꯅ ꯈꯟꯕ ꯉꯝꯃꯕꯅꯤꯅ ꯐꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯈꯤꯔꯦ BJPꯁꯨ ꯈꯤꯔꯦ ꯐꯅꯌꯥꯝ ꯍꯥꯏꯔꯒꯁꯨ ꯑꯣꯖꯥꯅ ꯃꯇꯤꯛ ꯆꯥꯕ ꯍꯦꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯣꯖꯥꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯐꯔꯦ ꯑꯣꯖꯥꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯁꯨ ꯐꯅꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯃꯒꯁꯨ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯇ ꯐꯖꯅ ꯁꯧꯒꯠꯃꯤꯟꯅꯔꯒ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯝꯇꯪꯗꯤ ꯚꯣꯏꯁ ꯑꯝꯇꯤ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯕꯗꯣ प्रजाꯒꯤ ꯊꯥꯖꯕꯗꯣ ꯑꯩ ꯑꯃꯔꯣꯝꯗꯗꯤ ꯑꯣꯖꯥꯅ ꯐꯖꯅ ꯑꯗꯨꯝ ꯐꯨꯜꯐꯤꯜ ꯇꯧꯒꯤꯅ ꯑꯗꯨꯝ ꯂꯧꯖꯩꯌꯦꯕ ꯀꯠꯇꯤꯡ ꯑꯀ꯭ꯔꯣꯁ ꯄꯥꯔꯇꯤ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯄꯥꯎꯅꯤ इवन BJPदा लेपा MLA सिंगसी ex MLA सिंगसी कांग्रेस चंगनी हाइदना हौजिक कन्ना लोवी तौवी हाइबे पाउसु कोइ तादब नते अदोइ तारगदि ngасai ओजागी मतमदा लैगिबा कांग्रेस पार्टी दा लैबा थाजबा हाइगद्रा मयामना voice ama soina porakani na khalla kana tawgiba thajaba chamana ba thajaba si handaki 2027 gi election sida praja mayam na kari gumba pirakpa matamda congress party da pirakpa matamda kai gumba congress party na hanagi leibidam ba existing mi gi kagi da ba BJP gi MLA natraga even haju sitting da leiba singsi congress party da pushin bi ba taragadi mayam yam toy haina ba sidi koi loi ta le bone same wine in two new bottles hai tare ko yudi chap mana ba du ka bottle tang tongan bagi potudi madudi yari gai khoina su thaja jaba da congress party na su madu tawro oina khalle aduga plus voice si khoina politics si khitang study tawjo matam da Tamil Nadu gumba yamna ina kaira khunba mi gi masagi resource laiba mafam da de AIDMK bo oro DMK bo oro hojikna TVK na masi represent tawr lei mi gi resource wang balam ni ngangning ba sakning ba adai center da muknaning bo mong da muknarak pada sudum ngambal lamdam ni haitare tawbada bo akhoi Manipur gi di hojik Shillong adagi leiba Meghalaya gi political structure adagi Mizoram da MNF leiba adagi Sikkim gi leisi coalition ngaktani coalition tawba matam sida su joint voice ama darkar lei haitare ko center su yoba voice local political party khatana ngang bada su tabir oidaba tawbada bu masi coalition government ama oira agadi tabi gada ba voice haina su masi dum lairakani na khalle aduduna mayam na su handaki laiba election sida no matter of what happens hanagi ariba sing sidi yari gai handaki election sida thabir mayam na personally ai nungsiba dudi keeping aside haitare ko aduga youth ki voice ama oyansi awon ba por paina chinda dum lauraga akhoi awon ba pujara kena tholak pa singsida sumu onsin bagi poche yarige masi tawbidana ba aduga adum constructive oiba suggestion ama pinara kanda punna hantaki lanchi thengnamina si 2027 yamna critical oiba adum election ni akhoi su seng na haya kanda daita yabadu tanjada bagi hai tare oja mangang chako mayam ji khunthi chaning ponte wathi chaning ponte ngasi aine election thengna gena thola kanda langi logi ba role mayam amadu kothok tana GP Rohan na dum mayamna karim na pham dum orijine oja mangang chako adagi aina Christian nama oijaruba aina Jesus ningjaruba du keeping aside religion gi wari du tungamam thamaga maitai gi damak to chongthokiba mayam du as a kai hani maitai Christian noina tunganna haidi something somewhere or the other religion se direct toraka na ngasi yam nungai taba dum comment ai sini tawbada bu but still I as a youth of Manipur mayamna phanam chaibiraga su ngangbiraga su adagi ushitpidiraga su karimna biraga su Manipur de 2027 da aroiba voice ama lauramaga akhoi youth ki masi strength ama utlakana Manipur kanmin haudradi yade haibudugi damakta akhoi su ata tai loimak yajar kana khonti baniam charasu wathi baniam charasu amtang di lauminaramage kyo haiba voice da lakchabani adutuna ayamba bangim na su ngasai thambiba point ama khak yauge chaibase sigi se kalaga akhoi Manipur gi se kalaga khoi center de hek chaibase ai samak su dum chai ko tawbada bu chai akhoi gi sida chairi ba kangu sina su tamalak to baje hemalak badagi
youth ki oiba hojik se voice ama la ineba let's change all the old faces and then let the new faces come ado itaragadi change anoba amadi soidana tawgani haibase ula ineba aduduna mayam apunba voice amaga loina na hanta kise amtang di thengnamina si id ngasi su dum live tv da dum haije sini ka ba pobadudi shorgi nongdam ne tawbadabu 127 sida phanyam khoi chop pa taraga su ikai phiruk nang ba taraga su akhoina lawgodriba voice se rohan film gi natte personal gi kholaw nate mase manipur gi oiba youth ki voice ni pulap ki oiba mase voice ni ai kaw pobadi ai kashu ai shoda dum sinagre na hanna aduga hojik youth ki voice pukhalak no modam ta id even si suggestion bau thame election thengnadraba mak phawbada manipur gi kendra ni phu sida lairiba youth mayam se cutting across party line id dum encourage to bacha chage ha bau mod phawba thamje gi dona the rest is up to the people of manipur ai manipur gi praja mayam da dum sinajari mayam na CW criticism to view to badabu constructive oiba at the end of the day kari solution lakpa yage youth myam gi voice na habisu myam na naina view haidana ai dumai thamjage thank you jabun dinga daksaning isin hauke ge honna jujik leiri ba film sida central leader singna terrorism act sing si toba yarabra haina han jujik ki MPC gi president phungdoli serak sida tawriba naga sing fajin duna laikriba aduga kuki sing fajin duna laikriba fajin nakriba kang sing sida kaman kari haibini khatang constructive oiba keno da lakcharage tasengma makidi for political gain karigumba topa jaga dagi tobiramagadi khangdre adu mioiba ama oina masi meitai naga kuki am thadabida karigumba isana mioiba magi miro lonbi bo oitaragadi adomna phariba singdo hekta halaga to adongi pandam ke shu phanggadabadi leiramgani habadi ai thajade hojiki oina maram aduna phariba khoigi keno singdo victim sing aduga citizen singdo tekta kaidana phajana thadok piraga khatang constructive oiba keno da lakpana di phagado male because hojik manipur da lairisi ai mamangi top discussion am do soi haijabani metega kuki ga si am phong sana na tawre hojik kuki ga naga ga su phajana official oide haba khatani dum naga ga kuki ga su dum naga kuki se kanna haurabani adagi unofficial oidaba khatani tajajale sairak sida su maitai ga maitai panga ga se muk tawna hanna ba ina group amana su yam kanna hojik si maitai ga maitai panga go onchen na ba ina group ama sagat pa su dum lairi bani hojik si aduga an hojik khana drisidi amarom da koi yeng pada akoi maitai chil naw singa naga chil naw singa di kasu enmity am talai taba pukta kem thamna da bai mong dani hojik lainari se awna sigi tripartite hai gadra kana loi yeng thina ga leiba timing sida itang manipur gi citizen amam oina khanbiraga adumna phari sing do ta hato ga panam phangani haibati ai thajade duna on humanity ground da being a humanitarian loina makki khanbiraga hai tare ko constructive oina madu thadok pira o haidana being a human being and as a humanitarian not being as a maitai naga kuki am tanatana phagi basing du thadok pira kanda aphaba manipur am tang di semgat minasi madu da khoisu thodang ya jage haibase ai aroi boina thamse Wajai aroi ba